Kai kumnajariba PCC ki president kai kumnajariba Congress Working Committee ki member hanagi Deputy Chief Minister Oibiramba Sri Kaikangam Deputy CLP leader hanagi ex-minister Dr. Ratan ate Honorable MLA Singh hanagi Speaker Oibiramba Lokesor PCC ki kai kumnajariba Office Bearer Singh hanagi ex-MLA Singh Mangdaling Sinviba press amusung media ki both electronic aduga print media ki marumapang sing pumnamba mayamna hena khangbire madudi Manipur si haukiba tha kunga mathoirom haiba tare sahi ani pharkadaba efros nakshal amni sahi ani pharkadora amni yamna laibak thiba phibam amada Manipur sida hainingai leitana waba aduga yamna tarmon noiba situation of the Manipur se amta thokidaba haiba tai aduga Manipur da thuiba laibak thiba thodok se kanana su thoningam dabadi yai adu masi sumai tawna thokpasi ganatantra chatpa India gumba khwaide sauna ganatantra successfully chatliba Nipakni haiba India gumba karamba state amanda su ai de hana thokhiba su ta de ai thom dau su mante alo sumaina sum thambigani su ai thajadab tha kun henna sasal absi si bhauda Bharat Sarkar na Manipur sida yengiba miing haiba tai dei Manipur da chap manaba party absolute majority leina Manipur state da thokriba thodok awaba anaba sikheng mayam sigi marakta hoi akoi party na Congress party na shasan paiba matam dasu president rule suspended animation si masi thokidabadi natieba aduga situation sidi yam thina khetnaba matam da thokhiba haiba tare adu akoina asa su tawdaba aduga akoi party gi di Manipur ki praja singh ki interest ta Manipur ki praja singh na PR pamoy aduga khoi party na su Manipur da president rule impose to ba hai se yamna aranba khongthang ama oigani wrong policy oigani khoi president rule pamde akhoi ki bagi wa ama magi wa nate karigino hai babu Manipur se haukiba chahi tha kun hena awabagi mathakta awaba tadar lakpasida amuk president rule thamjalagadi hena amuk wagadra haibasi akoigi wakhanni akoigi party gi wakhan haiba tare hojik comfortable majority oidna BJP manungda lairiba sidaida amuk last minute ta haiba tare Honorable Governor na koi Trantrin ni thoirak suba assembly gi trailak suba session ko na adusu hayeng tang taras de session governor na address torga session hogada base ngasi gumbagi late evening da chief minister si kauraga tawriba mawong tawsiaba aduga hayeng sidaida chatlo resign tawro haiba itisut mata se hoi party ki khenabadi leramba yai ko democratically elected government amada yengiba center gi mi yengse masi ai hanasu thamjagre masi yamna khangbada waba haiba tare karigino haiba bu Manipur gi democratically elected government haiba se sida laiba elected government Congress ki oiba yai BJP ki oiba yai Manipur ki praja singi mandate neba Manipuri da laiba praja mi lakuntra hen basi ki mandate clear mandate pidana sason tawri base masibu respect tawdadna
मोइना हौखिबा सही खरसिदा येंगइबा एटीट्यूड मतासे मसीबुनी अखोइना खांगदा यामना वायना हाइबिसे ngarang president rule imposed over maybe animated suspension maybe for a period of 6 months 15 ka su masidi adum automatic tabane bharat ki संविधान की constitution की article 356 ne ba madu gi makhada animated suspension 15 su tha masing 15 su masi adum automatic tabane lo aina masi luxury sidi karigino haibu officially ngarang order thogasu Manipur dadi ahidi yam kuire na khalle president rule unofficial oiba president rule se karamba state ta karamba leipak ta hanguragana article 355 se chatna di haiba adu sideida chief minister democratically elected government amagi chief minister amana Delhi Satluraga Home Minister Unaraga Halaga Yapota Tampak Sina Labour Government Sina Saswan Taubatare Singna Home Minister Taubatare Haivisibu Karamba country the Karamba Laipak the Karamba State Sumaina Chatnabasi Akoida little knowledge Labor or Mashigum Shakoi Sukta Tadi Madudani Akoina Sigi Itisut Hujik Ladiba Union Government Sina Yengiba Manipur ki Praja Singh da Yengiba mi yengse Masi yam hantana second class citizen dawna ubra natragana Manipur ki Praja Singh se akoina tawningba tawraga loire haina kanura ada recently matamdugi chief minister se dum haye yengu article 355 adudagi How kiba May 3rd, 2023 Toning the what to talk Manipur da. Next day da if I remember is correct. Next day da for the gate adunani akoina mashe government of India gi well pre-planned amahana mangjona na tawbra na haise. May 3rd Laibuk Tiba Todok to Tokre Toning the Bado May 4th Security Advisor DGP Singba Hana Plan Taurga Hana the Hapaga Lerabjala Koida Wandana Hapsele Adudagi di democratically elected government Nama Lairiba government do Madugi Chief Minister home gi in charge Weriba Adudagi Unified Command Lok to A Haibisibu. Sitabada Quidi Tabata Masiam, why ever Masieva? Madudagi Shumaka Chatrap with the corner the Lord Payadam Nina. Law in order city state ki subject ni Bharat ki Samvidhan Piba Constitution Piba Madugi provision ki Makada Law in order city state ki subject ni Haidna opposition na parliament da State Assembly da aduga sida state da mayamna launarak ba haibtare even launarak patana tana Bharat ki Supreme Court na ba Manipur da law and order si state subject ni adu state subject se law and order si totally fail were even constitutional machinery sing si collapse tawre na Supreme Court ta haina akanda da di law and order di Center na paibani state a mere civil administration na paibani haisi. Sigumba BJP ki shasan se masidane ba akoina Congress ki karmi ama moina akoi eje Manipur ki da poksa ba Manipuri ama moina akoi tab de yamna wai khang de yamna wai adugo yengi ba Manipur praja singda yengi ba mieng se masiti tolerate tawbung amoya Ada akoina asa tawi karigino Congress na PR pamdi haibise haukiba handaki tam haibatari ne la iba tam haukiba tam haibatari hujik su chathari bani tam se handaki la iba March da achahi complete mapung phaduine 27 early part of 27 adu dai du da chahi manga complete goi gedabane
aduna huji thoning da ba thodok thoktra huji leiriba mayam Manipur sida thoiba mayam Sihina kiba mayam adigi hujik mai mi kun tra hengna where about khangdaba evil kaman babu gi issue leiriba mayam adigi relief kem da yen yok podona leiriba mayam se Manipur gi praja sing ne clear mandate piriba BJP gi sarkar se PR thambi gano anoba leader ma without further delay happy raga sarkar do continue to biraga hojik district amaga samna ba yada dan leiriba even community kharagi haibitare elected representative singdo assembly da khana naina bachidai da attend tawba ngamdriba adagi maruina relief camp da leiriba thousands of thousands labor relief camp da leiriba mayam singse masi mai magi respective mana lejaram mafamdo hanjanna ba tahonba pami Manipur da shanti pami akhoi party da natana Manipur da leiba praja khudek mangna karamba matam da akhoi se tangdu leitana shanti hoina akhoi amutang mahusagi Manipur haibado adumai tawdra tangdu leitana akhoi se karamba matam da angtang shanti hoina lehenbi gadage haibisi aina khanjabdadi Manipur da leiba praja section akhoi leiminariba nungsinana sana sinana leiminariba community khuding maki aidi wakhanda aidi feel tawramgani na khalle adu kana gumbana ama haiba yai akhoi di praja singi mandate se ganatantra chatpa democracy chatpa leipakta prajana pirakpa mandate haiba tare bhartik se akhoi di respect tawi tawam ju thokpane ba as a citizen of this country adu democracy chatpa leipak sidati aduna hujik Manipur da handaki tam sida haiba tare Manipur da leiba out of 60 sida koi opposition gi maruina congress ki haiba tare koi manga kaktani adu Manipur gi praja singna piba mandate ni bhardik ni akhoi masi adum respect tawi adum khangaga koi leijari besine tawriba attitude mata law and order center na paire haiba gumba thokriba thodok se hek nongan baga security advisor na unified command gi chairman oigani haiba gumba Manipur gi praja singna democratically elected government ama laina madugi chief minister aduga home gi in charge puri bado makut punjan badona thammaga mangonda piba constitution piba shakti se aidi BJP ki congress ki wan na tieba akoi congress taga wermagadi masi dan loinarane ba koi nan loinarani aduna masleida masi haibadadi phadi phajadraba ada adum phamu lepu akoi na hairakpadu taw haibigi phiumda leirambasi masi aidi laibak thiba haiba tare aduna hujik su yengbiu akhoi na hana Manipur gi praja gi seva tawjarakpadadi law and order haibisi purely state subject nina lairiba state forcing haiba tare maybe police oiba yai MR oiba yai IRB oiba yai masi paliba government duna free the fully powers exercise tawraga akhoi law and order se control taunana ba hotna jay hoi marakta tho aningda ba thodok kha tho ambayai madu any government amtana leiriba state agency mayam police ta commando oiba ya amo oiba ya leiriba Manipur leiriba isa inaw sin inaw sing mayam sing se any government am congress oiba ya any government amna madu hatu haibidi aidi hairam gani thajati adugo law and order se akhoi state subject nina law and order si enforce tawda yadam nina praja singna hang kadoine ba any government da what about law and order paliba government do any government law and order kamai to wija hang kadoi nina
अदो कनागुम्बा एनी ऑर्गेनाइजेशन अमा चिंग लेबे इसिनाउ सिंग तंपाक लेबे इसिनाउ सिंग अखोई कनासु मोइगी अगेंस्ट की दबी वान तब अगेंस्ट वे हाइजो हाइजदे तौसु तौजदे मोइसु मोइगी मथौ तौजो अदो अखोइसु सरकार म लेबतारदी सरकार दुगी तौफम थोपा अखोई इथौ तौबा ताई मदु अदुम अखोई एक्सरसाइज तौजबनी मदु अदुम तौजबनी मोइना हंदकी ताम सिदा बीजेपी ने हेक पालकपदगी हाइबा तारे अदो बीजेपी ने पालकपदगी मणिपुर से हानगी पंजाबी वानतबा हानगी लाई ओइग्रबा अटल बिहारी वाजपेयी जी की मतमदगी हौरगा बीजेपी से मणिपुर की प्रजा सिंह से सिगा कया इसान चानदबरा मतमदसु 18 जून ना हता थोखिबा दो हंदकसु बीजेपी ना एब्सोल्यूट मेजॉरिटी ओइरगसु शांति लेना सिर मणिपुर से फजना तंगदु लेताना प्रजा सिंह सी लेहनबा ngamdaba सिगुम्बा मयाम सिंह सी येंगुरगदी आइनि ngasai aina yam panjaning bakhadi leibani adu akoi maru pangsing kaliksing na su kitang moina su apamba adum pungdok se suno laiba section sida hojiki sahi ani pharak ka dorba issues problem mayam singsi karmai torga khana nainarga solve tawna ba tawgadabdu madu khana ga daure khana gi daure na tawra karino matam dugi chip ni sai da kawrga nang hayeng chalu resign tawhon ba sigum ba sibu ai de karam ba state ai thoki de bar khali adugi su mathakta ngarang se pare sidadi adu oijaro ba state sida भारत की पार्लियामेंट से सुगरांग तांग तराहुंदोई सिदा हंदक की से टेंशन ग्रे मसीगी इशू से ओपोजिशन की मयाम पर्टिकुलरली कांग्रेस की ऑनरेबल एमपी मयाम सिना सुंसो इशू इन पार्लियामेंट सिदा इशू से सुंसो इशू इन रेस तौर अनि अरन पार्लियामेंट सी लोइरनी हाइन खनबनी खंगदे अमनि खंगदे होय हानगी सिनो लोइरमबसु याय अदुबु ngarang टेंशन ग्रे अखोय वखंददी मणिपुर की इशू से even no confidence motion bhauba bharat ke parliament da pukhatta tawgibani mohoina president rule impose to si matang da opposition tumina leigani haibasidi legally or otherwise leiroeba aduna idi tension ki brana khanba